Illegal immigrants in Khandokpa Amasung Halhankhinabagi Center the Ladiba Sakti Asimak State Lengak Amadi Union Territory Singi Administration Singdasu Subsana Sinai Haina India Lengaki Home Affairs ki Minister of State Bandi Sanjay Kumarna Dr. Angomsa Bimol Akoizam the Kangalakray Wafamasi Mamangtha Marsi Tangkuntra the MP Dr. Angomsa Bimol Akoizamna Rule 377 Gimakada Lok Sabha Pukatki Ba Adugi Matangda Minister Bandi Sanjay Kumarna Aiba Pakumaina Kangalakibane MP Bimol Akoizam na Lok Sabha Pukatki Ba Wafam Adudi Manipur Census Amasung delimitation gi Thabak Thoram Sing Pangthokpa Hogdringi Mamangda State Asidagi illegal immigrants Sing Khandokpa gi Thabak Hana Loishin Mamathok Tai Haibasini Hiramasigi Matang the Home Affairs ki Minister of State Bandi Sanjay Kumarna MP Dr. Angomsa Bimol Akoizam da Tharakpa Paukumaduna Hai Immigration and Foreigners Act 2025 ki Makhada Center na illegal immigrants Sing Khandokpa Amasung Masa Masagi Maramdamda Halhankhiba Ngambagi Sakti Asimak State Lengak Amasung Union Territory Singi Administration Punamakta Sapsana Sinai Wafam Asimak Kumzali Singani Kunmangagi September Gitang Amada Ministry of Home Affairs na notification Toktuna Immigration and Foreigners Act 2025 ki Section 28 ki Makhada Thabak Taunaba Manipur Lengak Takhan Balai Kray Loina na illegal immigrants Sing Makhoi Matang da State Lengak Amasung Union Territory Singi Administration Sing da Center na Matamatam gi Oiba Wafam Sing Khanganduna Lakli Masida illegal immigrants Sing Khandoktuna Makhoibu Akangnaba Mafam Amada Logi Matung ina Thamnaba Manipur Lengak Tasu Khanganba Laikray Khongthang asida illegal immigrants Singi biometric data loba Sizinaba Indian document Kakthatpa Amadi Masa Masagi Maramdamda Logi Matung ina Halhankhinabagi legal proceedings Sing Paikhatpagi Wafam Su Yauri Bani Haina Minister Bandi Sanjay Kumarna Makhatana Khangalakli